Mamang tha August ahumda Narenseina da leiba anisuba IRB headquarters agi nongmai lawkhibadu ki matangda CBI gi team amana Narenseina da laktuna kanna thizilingai da Kuki Kulai paiba singna Nelpa chingdagi IRB headquarters tamna nongmai round khara kapsilakre Press na fangba pawma ki matung ina thodok asi ngasi nungthil pung amaga minute 10 rom tawa duai da thokibani CBI gi DIG amana luchingduna lakhiba team adu ngasi ayu pung 12 rom tarakpa duai da ani suba IRB gi headquarters sa yorakhi team adu na headquarters hek yorakpaga CO Hobson Sapam ga unaduna CBI na pamliba document sing amadi mataw karam na nongmai sing adu lawkhibano haibigi matang da wari sanaki wari sanaring i cherak nungthil pung amaga minute 10 rom tarakpa duai da khangawdana Kuki Kulai paiba singna ani suba IRB gi headquarters Nongmai round khara kapsilakhi hairi maduda village volunteers singna su nongmai round anirom kapthuki hairi nongmai kapsilak paduna maram oiraga CBI gi inquiry ado ngaiha lep luraba matung amuk makha chathaduna numidang wairam pung 5 rom tarakpa adoida CBI gi team adu hanki hairi